Pangei da leiba taruk suba Indian Reserve Battalian ki CO Mutum Kumarjit sindoku haiduna Erang houramlaga makok thongba police ki official singa Wari sanaraba matung Kari waphamda yanakhibano haiba wafam paumi singda khanghandana Erang loshinkrai paumi sing hanbikro haina taruk suba IRB ki makok thongba officer amana wafam paumi singda thamlakrai Ngasi ayuk mafam aduda leiba taruk suba IRB ki personal singna CO pamdre sindoku haina Erang houre haiba pau tabadagi mafam aduda paumi singna changsilubani Mafam adu yaubada leiramba IRB personal singa wari sanabada battalion asigi Havildar N.Dhiren kaubama CO oina maram chadana suspend tawre amadi CO na maram chadana power lana sizinare haibaga loinana penda wafam kya thamlakhi Erang haure haiba pau tabadagi Imphal East ki patrol party amadi Heingang Police Station gi team ama sulakhi Tungda SDPO Porompat sulaktuna fiba madu yengsinkhi.Phana kuina ngainaraba matung ADGP Kailung IGP E.Priyokumar amadi Imphal East ki SP Jogenchandra amadi Battalion asigi CO M.Kumarjit puna mafam aduda lakhi CO M.Kumarjit get mapalda lehalaba matung makok thongba official singa wari hana sanakhi matam ngaihak sanaraba matung CO M.Kumarjit su changduna puna wari sanaraba matung makok thongba police official sing adu battalion adu thadoktuna chakhi adubu puna wari sanakhiba aduda kari kari wafam sanakhibake amadi karamba waphamda yanakhibano haiba khanghandana watho adu yasinare haiba wafam taruk suba IRB ki makok thongba officer amana Thoklaklaga paumi singda thambaga loinana hanbikro haiba wafam thamlakhi